Hello guys, welcome to my channel. Ngasidi Sagangda second hand yonbada maming yamna chatpa mafamni sida blog matek amma hingminasi. Namba sai mafamdagi haujare khomuk yonba adudagi ataigi phi mayam ta yonbasu leire adom yengasi. Manang khara sangsilaga amuk namakke. Furit ngakta leire sidana haitu leire aduga sidasu mayam tama leire mafam amani sinamuk Persu yamna laure adudagi khumuksu sida mayam tama leire khumuki mamansu yangkai gitang ni matek matang adum namjarage Housing namung khungaw amung khara amung leire sida adudagi sida namung khumuk angangi school kabagi white amadi black shoes sida leire Toyaisu bibi ga binaw ko laya khungaw sa summer yaurabani hapen su mayam tama yonba hawnara'e sidasu kitchen gi item mayam tama leire saitasu mayam ta leire cha su sumaina ka aga dum yoli Sina insang nabi ngata loinamak sure yongsa ko alu tilaw kadi loinamak sure leire sina mo hachiki to kara magsilaga mog namak ko niya mapam sumaina apik po maca-maca ngata ni kobi su leire loinamak Sidana kay kakra dira Sidana mo purit leire kara windproof o kari kara patak toba ama sidana mayam leire Sina angangi suyaure hangi suyaure sentan moy kari Angangi sana po mayam tama leire spek sida leire adudagi soundbox bluetooth kari sida leire lem nong murege patsay ngata sida su yaure matak sina bag su leire adudagi tapi yaure sida na makan ki mayam ta leire no pigi bag su tam yaure Saput su yauri adudagi sem apple tapoy kay su sure anggur su sidana no pigi kya namba jewelry item su leire songkatana angangi sana pot su mayam tama yaure shampoo singsu mayam ta leire atai su moino su yaure mailen su yaure loin sura saidana nga ayaiba su yaure samanti atai su leire nga se sida su leire atek pa su ayaiba su sidana yongsa mayam tama leire saida su leire nga mapam yame Husik na mulai ki store na mong yaure mayam tinyami lay makal mayam yam lay siya handong su lay na balaki lay rin
lay stall amashu leira som nakanda sina kharati phajai gamla su mayam ta yole lay su makal makal mayam tani saigi stall sina sandal ngata ngaira samsa mati ba ngakani saidana among phi makal khara among leira sidati kara losale processing se ahanba ngatani anamba pillow su yaura sida phamisina anamba moregi pochai ngatani kitchen item su yame sida su leira mafam yamna yame sigumase ada su leira jacket mayam ta amasu taraga leira mi kaisu khannari sina mo atopa mafam amagini sisu kitchen item ngatani loiga naidara kitchen item simakal yam ni saidana mong angang macasinggi kumuk ngata school gi kumuk angu su yaure adudaga casual loina saidana yam tamatara leiri saigi stall sina amuk napa gi kumuk ngakta mo oire karati yamna halli hanba ngatan makan mayam leira sida maman kara dum tangi moi sigumasibi adum chongo chatruk kadum hai ta tauna kadum lising taga harapasu yawe yame mafam se kumuk ngata ngaira saigi stall sina mong pigi furit mayam tam leira adigi makadana kumuk na pigi ngatan ni sisu Saise angang gi ngatan ni lon no pi saise ahan gi kara sudum yaure pe mong kai kumung sura saise na ni pagi piron kara leira t-shirt mai su leira adigi jugi mai kari wai su kara dumle asigi blog se matang saise ka lesan jarake bye bye